ꯀꯧꯕ꯭ꯔꯨ ꯊꯥꯡꯖꯤꯡꯕꯨ ꯂꯥꯠꯆꯕ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯕꯨ ꯅꯤꯡꯖꯕ ꯏꯄꯥ ꯏꯄꯨꯒꯤ ꯂꯤꯛꯂꯝ ꯊꯤꯖꯔꯒ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯖꯔꯝꯕ ꯆꯤꯡꯂꯦꯝꯕ ꯐꯨꯔꯨꯞꯅꯤ ꯃꯣꯡꯍꯥꯗꯕ ꯀꯥꯡꯂꯨꯞꯅꯤ ꯀꯔꯤꯒꯤ ꯈꯠꯅꯕ ꯍꯧꯔꯨꯔꯤ ꯅꯇꯤꯛꯃꯛꯇꯤ ꯅꯠꯇꯅ ꯁꯥꯎꯒꯟꯗꯕꯅ ꯁꯥꯎꯔꯛꯄ ꯇꯧꯊꯣꯛꯇꯅ ꯇꯧꯔꯛꯄ ꯍꯥꯏꯅꯔꯤꯕꯅꯤ ꯏꯄꯥ ꯏꯄꯨꯅ ꯀꯔꯤꯒꯤ ꯈꯪꯂꯨꯗꯦ ꯑꯄꯪꯕ ꯅꯪꯅ ꯏꯔꯦꯟꯖꯅ ꯂꯩꯖꯔꯝꯕ ꯍꯥꯃꯨ ꯅꯨꯡꯉꯥꯏꯔꯝꯕ ꯀꯔꯤꯒꯤ ꯋꯥꯖꯒꯤ ꯊꯧꯔꯥꯡꯂꯤ ꯀꯔꯤꯒꯤ ꯈꯠꯅꯕ ꯍꯧꯔꯨꯔꯤ ꯒꯨꯝꯚꯤꯔꯒꯨꯝ ꯀꯞꯁꯤꯟꯅꯔꯅꯨ ꯌꯦꯡꯅꯤꯡꯗꯦ ꯎꯅꯤꯡꯗꯦ ꯇꯥꯅꯤꯡꯗꯦ ꯅꯈꯣꯏꯅ ꯁꯟ ꯋꯥꯔꯛꯄ ꯉꯝꯖꯗ꯭ꯔꯒ ꯇꯥꯏꯅꯔꯅꯨ ꯂꯥꯟꯖꯗꯕ ꯐꯨꯔꯨꯞꯇ ꯅꯈꯣꯏꯗ ꯀꯅꯥꯅ ꯈꯠꯅꯕ ꯍꯧꯈꯤ ꯅꯈꯣꯏꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯥꯏꯈꯤ ꯀꯅꯥꯅ ꯅꯈꯣꯏꯗ ꯆꯠꯂꯣ ꯇꯥꯟꯈꯤ ꯂꯥꯜ ꯑꯁꯤ ꯀꯅꯥꯅ ꯍꯧꯈꯤ ꯃꯔꯥ ꯂꯩꯖꯗꯕ ꯆꯝꯖꯕꯁꯤꯡꯗꯣ ꯎꯄꯥꯏ ꯂꯩꯇꯗꯅ ꯆꯦꯟꯈꯤꯕꯁꯤꯡꯗꯣ ꯂꯥꯜꯂꯦ ꯃꯣꯏꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯇꯥꯏꯅꯐꯝ ꯆꯥꯗꯅ ꯇꯥꯏꯅꯔꯛꯂꯕꯅꯤꯅ ꯀꯔꯤꯒꯤ ꯈꯣꯏ ꯃꯍꯨꯝꯗ ꯆꯩꯊꯤꯜꯂꯨꯔꯤ ꯀꯔꯤꯒꯤ ꯑꯣꯏꯗ ꯄꯥꯗꯕꯅ ꯃꯥꯡ ꯊꯥꯔꯨꯔꯤ ꯀꯔꯤꯒꯤ ꯚꯨꯠ ꯁꯥꯟꯅꯒꯤ ꯊꯧꯔꯥꯡꯂꯨꯔꯤ ꯚꯨꯠ ꯁꯥꯟꯅꯕꯗ ꯀꯔꯤꯒꯤ ꯌꯥꯔꯨꯔꯤ ꯊꯃꯣꯏꯁꯤꯅ ꯉꯁꯤ ꯀꯜꯂꯤꯕꯁꯦ ꯑꯁꯨꯝꯅꯗꯤ ꯍꯥꯟꯅ ꯇꯧꯔꯝꯗꯕꯅꯤꯁꯦ ꯅꯪꯁꯨ ꯈꯪꯂꯤꯅꯤ ꯈꯥꯎꯆꯟꯅꯅꯨ ꯑꯆꯨꯝꯕꯒꯤ ꯍꯧꯔꯛꯐꯝ ꯅꯤꯡꯁꯤꯡꯉꯨ ꯆꯥꯛꯈꯤꯕ ꯃꯩꯔꯤꯗꯨ ꯃꯩꯁꯥ ꯐꯥꯎꯔꯤꯌꯦ ꯉꯁꯤꯁꯨ ꯏꯃꯥꯒꯤ ꯃꯤꯠꯂꯨ ꯀꯪꯗ꯭ꯔꯤꯌꯦ ꯀꯅꯥ ꯂꯩꯖꯗꯕꯒꯨꯝ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯂꯤꯌꯦ ꯑꯆꯨꯝꯕꯒꯤ ꯋꯥꯈꯩ ꯉꯥꯏꯔꯤꯌꯦ ꯃꯄꯥ ꯀꯥꯏꯅꯈꯤꯕ ꯀꯌꯥ ꯑꯃꯅ ꯂꯃꯟ ꯈꯨꯝꯒꯦ ꯁꯤꯡꯂꯤꯌꯦ ꯃꯆꯥ ꯀꯥꯏꯅꯈ꯭ꯔꯕꯤ ꯀꯌꯥꯅ ꯑꯉꯥꯎꯕꯤꯒꯨꯝ ꯄꯨꯟꯁꯤ ꯂꯦꯜꯂꯤꯌꯦ ꯀꯅꯥꯅꯁꯨ ꯄꯥꯝꯗꯤ ꯄꯥꯝꯈꯤꯗꯕꯅꯤ ꯄꯨꯟꯁꯤ ꯃꯔꯦꯜꯁꯦ ꯃꯪꯗ ꯐꯥꯎ ꯃꯪꯈꯤꯗꯕꯅꯤ ꯂꯩꯈꯜ ꯁꯨꯕ ꯂꯩꯀꯣꯜꯗꯣ ꯅꯤꯡꯁꯤꯡꯂꯤꯕꯅꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕꯗꯣ ꯀꯂꯛꯅꯈꯤꯕꯅꯤ ꯅꯣꯡꯃꯗꯤ ꯑꯆꯨꯝꯕ ꯈꯪꯂꯛꯈꯤꯅꯤ ꯑꯄꯪꯕ ꯃꯌꯥꯝ ꯃꯌꯥ ꯀꯨꯝꯈꯤꯅꯤ ꯂꯥꯟꯖꯗꯕꯅ ꯃꯥꯏ ꯄꯥꯛꯈꯤꯅꯤ ꯑꯆꯨꯝꯕꯅ ꯑꯔꯥꯟꯕ ꯃꯥꯏꯊꯤꯍꯟꯈꯤꯅꯤ ꯍꯥꯟꯅꯁꯨ ꯁꯛꯈꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯍꯌꯦꯡꯁꯨ ꯁꯛꯈꯤꯅꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯍꯧꯅ ꯂꯥꯎꯈꯤꯅꯤ ꯏꯔꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯄꯦꯟꯅ ꯂꯥꯎꯈꯤꯅꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ